Imphal Cycle Road shutdown tawbagi khongjang handokpiyu hairakle. Imphal Cycle Road Joint Development Committee na Imphal Cycle lambi da matam kaktaba shutdown chathagani haina lauthorakiba adubu Tribal Youth Council Manipur na haksina lawbagaloina na phirep adu handokpina bataksilakle. Tribal Youth Council Manipur gi Serol da High Development Committee na lawriba matam kaktaba shutdown gi khongjang adu Christmas amasung New Year gi yenglaga khudakta handokpiyu karigoma khongjang changsenba tarabasu January 5 gi matungda chathabiyo haina appeal tawrakle. Kumhai matam asida tongan phuruk ki miyoi sing Christian Lining Sat Pasingna Christmas ki kumhai amadi New Year celebration ki damak satok sin tawba matamne church leader amadi Meeoi kiana kumhai asigi damak sem saba amadi masa ki khonggangda hanarakadoribani amadi tangai fadaba polam sing Imphal singba city singdagi laigadoribani matam asi yenglaga miyamda khudong sadaba thohanba haibadu asumba oiroi mari lenaba singna khanthabaga loinana satok sin tawbada apanba oidana babban natraga shutdown singba khongjang sing sangbigano hairi adubu Imphal Cycle Road Joint Development Committee gi maikaidagi Christmas ki oinadi pomthokani haiba warosulei khrabane. Assam ki Karbi Anglongda Erang thokpada Meeoi ani sikre nipumanga hena sokle Police DGP suyawna sokle BJP leader amagi yum miyamna mai thakhre internet thingjen khre Karbi tribal amasung Hindi ngangba singi marakta lam eviction tawbagi matangda thokpani haire. Nambul Turel kanna na papaikat kiba thabak mapung phakre hairabasu asengba masak miyamna uba phangdre haire 2019 dagi Manipur lengakna rejuvenation and conservation of the Nambul River at Imphal haiba project ama matamadu ki chief minister na haudoktuna Nambul Turel kanna na bagi damak lupa crore 97.72 sangna paikat kiba thabak mapung phana loisenkre hairabasu ngasi phawba asengba masak miyamna uba phangdre haina ningthau khongjam Rajesh Elias Thanil koba Meeoi amana Manipur ge governor Azur Bala da open letter thaduna wakat kre mahaki letter to the matamadu ki chief minister na project adu dream project ni haina phongdokladuna miyamna turel asibu kanna ba phatta hauti hundok pat lepina ba amadi Imphal city ki lifeline oidiba turel asibu kanba amasung loktak pat pu kanbada miyam punna saruk yabina ba appeal tawkhe project asina ekhoi gi mahausa gi khalbu amu hanjalakna ba miyam gi haksel da chauna kana ba pi ba loinana taru tanan ba asengba urban city gi tunglamsat amagi damak project adu haudokibane Hariba project aduna rupa crore 97.72 sangna India langake National River Conservation Plan gi makhada semgolakhiba adu sada sa mamapung phana loisenkre harabasu hojik leiriba turel gi phiba masidade miyamna chauna angakpa pokle turel sida treatment tawdaba amon akai kya senbagi mami uri langake official singna piba certificate that leiriba phiba maduga tasengta leiriba turel asigi masaka yamna tayonare official singna pi kiba completion record eco friendly crematoria Yankhaigataru community toilet complex kun Nambul Turel ge paring da sem khre harabasu mafam sing adu miyam da ngasi phawa khanghanba leitre completion report adu da containerized tricycle samaga kun gamari thamduna yumthong khuding dagi fatta hauti laukhatpagi thabak chathagani haikiba adu su miyamna ubu phangdri hari ngarang governor da tharba open letter asi lenga ki mayap to thaba nate miyam gi leiriba institution sing da wakada si tabibaga loina na Manipur miyam gi khalaga thabak torakani habagi thajaba thamli hanasu makata na phongdokhe ahalna angangda na tabli chatluba chidri phawba jail da leibagi chairak law thokhre hari Sahi nauribi nupi masa amada natabale chatluba masaki sahi humudra suraba ahal ama fast track special court number 1 gi special judge boxo RKM sana mapunsi super jail da leibagi chairak pi na ba while pi khre Imphal ki lamlai police station gi manungsan ba mafam amada kumja 2021 gi October amasung November tha da thokhiba tongan ba thodok sing da sahi nauribi nupi masa adubu masaki sahi humudra suraba ahal aduna natabale chatpada natana angang adu thodok aduna maram oiraga angang nupa ama nakibagi wathok laikibane court asimakna ahaladu haukiba December kunda pokso act ki section 6 ki makhada mahana sathakiba tamthiraba crime aduga mari lenana mara leire hana laukthokkiba galoinana ngarang mahana phangada basera adu laukthokna ba matam lepkibane convict adu Manipur Central Jail sajiwadagi ngarang sentence hearing adugi damak court puthoraki special PPA Nilsandrana court thamkiba waphamde matam adu da masagi sahi taround shurabi victim adu da convict asina tamthiraba crime adu
sathakibani loinana victim adu angang phawba unahanke mari matasu oiriba mioi amana victim aduda sigumba tamthiraba crime sathaba habisi kunai asugi sanalon satki wangmadane amasung masigi paw ase hektabada adugumba thawdo adu amuhana thohaningluitaba maongda sairak convict aduda soidana pihaningani maramasina convict aduda khwaidagi sauba sairak adu pibinaba courta hajaki haide nakala maromda convict adugi defense council na convict ase crime sathaba matam aduda sahi homphugani pan surabasu hojik masagi sahi humudra helaba senior citizen oibana mahak imung manungna yengsinba amasung saugatpiba mathau taba matam oibana mahakpu khwaidagi yangba sairak pibinaba hajaki mahana courta thamkiba wafam de convict ase kumja 2022 ge august thadagi ngarang phawba case ase mari lenana thijilingai matam amasung trial sathaba matam ase custody da lerakli amade hojik mahak mayumda halaga ahal ama oina mayumda hanba pamlabana khwaidagi yangba sairak pibiyo hajake corner special pp defense council convict ki wafam tabagloina post ki record yenglaga convict asina mahak mari matada sathariba crime sathaduna imung adu matsetana thugaire loinana angang adu halamana ningthina ngakpi senbiduna thambagi tunggi khudong chaba adu manghanduna khunai gi sana lonsat ki wangmada angang phawba pokhe mangna sathagi bathong ase thajaba manghanbata natana khudong thiningai oiraba angang amabu ngakpi senbigani haiba thajaba du manghalle amade mahana sathagi crime aduna mahakpo imung manungna nungsina loina bibage oithokpo yamna namely amadi mahakpo imung manungna khunai na taramna loksin bigani habasi court na yaba ngamde haiba wafam thamkhe haide Sendoi Chauno Pigani Haiduna Miamdagi Yamlaba Senpham Khungkat Kiba Lamjingba Group ki Zeki Lupalak Kun Mangangi PR Bonda Bail Pikre Hade Idina Lokatpa case amaga mari lenana hojik jail da leriba Lamjingba Group of Companies Chief Managing Director Sanasam Zeki Sahi Kunthra Mangabo ngarang Manipur High Court na Lupalak Kun Mangangi PR Bond amasung masiga Senpham Manaba Security Gazetted Officer anida Bail Pikre Enforcement Directorate na Lokatpa case amaga mari lenana hojik Judicial Custody da leriba Sanasam Zeki ki singsahi kunthra manga pukpagi ming laikhidraba kula babu bazar kiam sifaibu regular bail pbo haina tharakiba bail application nama ngarang Manipur High Court ki Justice A Guneshwar Sharma gi court hearing sathaki petitioner ase Lamjingba Group of Companies ki Chief Managing Director ni miyam da sendoi sauno pigani haibagi thaja halaga investor lising tara manga dagi loan yadaba amadi unregulated oiba deposit scheme gi makha da lupa koti satruk long khungat ki hari sendoi sauno pigani haibagi thaja halaga investor depositor singbu lamjingwa finance da account hanganduna deposit tahon khiari company segi hawgalakpa matamda investor singda sendoi matam chana piram khie dubu 2022 gi hawgalakpa tha khargi manungda investor singda pithopon thokpa senpham sing pithoklomduna company si thonglon sinkhe hawjik lamjingwa finance si all Manipur lamjingwa investor association gi mingda mutum Robindro Singh amasung inauton laiprakpam koba anina salaidi masigi mathakta lamjingwa finance sendoi chawna pigani haiduna tongan tongan ba investment plan yauba ponzi scheme amasu chalaiduna investor lising tara manga romdagi lupa koti satru khongatke investor singi wakat lakpadagi Manipur police na hira masiga mari lenana mahaki mathakta tongan ba FIR tare lokhatki hari court na bail application adu kupna yengsilaba amadina kalani maki council singi waro sing taraba matungda PMLA gi makhada idina lokhatkiba case adu mari lenana petitioner asibu lupa lakun ga manga gi percent bond amasung masiga chap manaba senpham gi security ani da bail pi ki hari court na petitioner asibu bail piba matamda special court na lepa trial numita lakna batha kudingi oina tang amat amasung tara manga da idigi investigating officer gi mamangda lakna ba case asiga mari lenaba mi singi wakhal honghanna ba amadi material documents sing semdok sadok na ba honadana ba special court ki ayaba yaudana Manipur thadok tuna chatpa yadana ba haike petitioner na mahaki passport adu special court ki custody da surrender tawgada bani karigum wafam sing asigi wangmada petitioner na chatpa tarabadi mahaki bail asibu kakpina ba idina court lakpa yai haina so court na haike awang nong sup thangba Pakistan da khulai paiba singi landa da police person manga sikre hari Pakistan gi awang nong sup thangba da leiba Khyber Pakhtunkhwa province da khulai paiba singna lumduna landa chathakiba da Pakistan police ki person manga hat khre hari officer singna phongdor ki bawarol amada sakang da khulai paiba sing aduna police person sing adugi gari da lumduna bom amasung nongmai gi landa chathakiba ne province adugi Karak district da thokiba thawdo adu sakang da khulai paiba sing aduna police ki gari aduda improvised explosive hana pokhai handuna landa chathakraba matungda police tamna nomai kapsilakpadagi police person mari amasung driver yauna mioi manga adu sikibani haide